ꯍꯥꯟꯅ ꯁꯦꯝꯃꯨꯔꯦ ꯁꯦꯝꯃꯨꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄꯀꯣ ꯍꯣꯏ ꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯁꯦꯝꯗꯣꯛꯏꯗꯣ ꯂꯥꯛꯄ ꯀꯔꯤ ꯃꯔꯝ ꯑꯣꯏꯕꯒꯤꯅꯣ ꯑꯩꯒꯤ ꯃꯃꯥꯡꯗ ꯇꯧꯔꯨꯕꯗꯣ ꯃꯃꯥꯡꯒꯤ ꯁꯔꯖꯔꯤꯗꯣ ꯑꯩꯅ ꯄꯥꯝꯕ ꯑꯣꯏꯗꯕ ꯍꯥꯏꯕꯗꯤ ꯄꯥꯝꯕ ꯑꯣꯏꯗꯕ ꯈꯛꯇꯪ ꯅꯠꯇꯅ ꯑꯩꯒꯤ ꯁꯦꯝꯗꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩꯔꯕ ꯍꯥꯏꯕꯗꯤ ꯑꯩ ꯍꯣꯏ ꯅꯥꯇꯣꯟ ꯇꯨꯝꯕ ꯋꯥꯡꯕ ꯂꯣꯏ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯃꯥꯒꯤꯗꯣ ꯇꯨꯝꯕ ꯍꯦꯟꯃꯟꯕꯩ ꯍꯥꯏꯗꯣꯏꯔꯥ ꯑꯩꯒꯤ ꯇꯤꯞꯁꯇꯣ ꯃꯇꯣꯟꯗꯣ ꯊꯣꯛꯄ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯎꯔꯤꯡ ꯑꯃ ꯊꯨꯡꯉ ꯂꯩꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯅ ꯌꯦꯡꯉꯛꯄꯗꯁꯨ ꯑꯗꯨꯝ ꯅꯪꯅ ꯅꯥꯇꯣꯟ ꯃꯇꯣꯟꯗꯣ ꯑꯗꯨꯗꯨꯅ ꯎꯕ ꯉꯝꯃꯛꯄꯗꯣ ꯏꯊꯟꯇ ꯈꯪꯖꯕ ꯈꯛꯇꯪ ꯅꯠꯇꯅ ꯃꯅꯨꯡꯒꯤ ꯕ꯭ꯂꯥꯟꯗꯔ ꯍꯣꯏ ꯍꯣꯏ ꯎꯟꯁꯥꯗꯣ ꯏꯝꯄ꯭ꯂꯥꯟꯗꯣ ꯍꯣꯔꯒ ꯊꯤꯟꯗꯣꯔꯛꯇꯣꯏꯗ ꯍꯣꯏ ꯉꯥꯏꯔꯕ ꯊꯤꯟꯇꯣꯔꯛꯇꯣꯏꯗ ꯉꯥꯏꯔꯕꯅꯦꯕ ꯎꯔꯤꯡ ꯑꯃ ꯂꯩꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯎꯕ ꯕ꯭ꯂꯦꯛ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯗꯨꯝ ꯎꯕ ꯉꯝꯃꯕꯅꯦꯕ ꯒ꯭ꯔꯤꯟ ꯑꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯁꯦ ꯁꯦꯝꯗꯣꯛꯀꯦꯅ ꯈꯜꯂꯒ ꯂꯩꯕꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯇꯕꯁꯨ ꯌꯥꯔꯔꯣꯏꯕ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯁꯣꯏꯕ ꯈꯣꯠꯄꯗ ꯅꯝꯕ ꯉꯝꯗ꯭ꯔꯦꯕ ꯊꯣꯛꯂꯛꯇꯣꯏ ꯉꯥꯏ ꯂꯩꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯁꯔ ꯊꯦꯡꯅꯕꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯁꯔꯁꯨ ꯊꯥꯖꯕꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯁꯤꯗ ꯑꯃꯨꯛ ꯑꯗꯨ ꯍꯜꯂꯒ ꯃꯇꯝꯒꯤ ꯁꯤꯒꯤ ꯅꯈꯥꯡꯒꯤ ꯁꯦꯞꯇꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯏꯅ ꯈꯟꯕ ꯍꯣꯏ ꯃꯇꯝꯗ ꯍꯧꯖꯤꯛꯀ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯔꯦꯀꯣ ꯁꯔꯗ ꯇꯧꯕ ꯑꯗꯣ ꯃꯃꯥꯡꯒꯤꯗꯣ ꯌꯦꯡꯅꯕꯗꯤ ꯑꯩ ꯃꯁꯥꯒꯤꯁꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯇꯨꯝꯕ ꯋꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯃꯃꯥꯡꯒꯤꯗꯣ ꯌꯦꯡꯅꯕꯗꯤ ꯍꯟꯗꯛꯅꯁꯨ ꯍꯦꯜꯂꯦ ꯇꯨꯝꯕ ꯅꯈꯥꯡ ꯑꯩ ꯍꯥꯟꯅ ꯑꯁꯦꯡꯕ ꯅꯦꯆꯔꯦꯜꯁꯦ ꯅꯈꯥꯡ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦꯕꯀꯣ ꯄꯨꯡꯄꯥꯛ ꯄꯥꯛꯑꯦ ꯑꯗꯨꯗ ꯃꯃꯥꯡꯒꯤ ꯑꯩꯅ ꯁꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯁꯦ ꯁꯤꯁꯤꯅ ꯅꯈꯥꯡ ꯌꯥꯎꯕ ꯍꯦꯜꯂꯦ ꯍꯦꯜꯂꯦꯕꯀꯣ ꯍꯥꯟꯅꯩꯗꯨꯅ ꯁꯨꯡꯌꯥ ꯌꯥꯎꯗꯕꯗꯒꯤ ꯈꯔꯗꯁꯨ ꯍꯣꯏ ꯈꯔꯗꯤ ꯌꯥꯎꯔꯛꯄꯒꯤ ꯌꯥꯎꯕ ꯃꯥꯟꯕꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯥꯏꯠꯇ ꯌꯦꯡꯕꯗꯗꯤ ꯁꯦꯞꯇꯤ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯗꯦꯀꯣ ꯃꯃꯥꯡꯒꯤꯗꯣ ꯍꯣꯏ ꯃꯔꯛꯀꯤꯗꯣ ꯑꯗꯨ ꯅꯪ ꯀꯩꯅꯣ ꯍꯥꯟꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯣ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯗ ꯇꯧꯈꯤꯕꯅꯣ ꯍꯧꯖꯤꯛ ꯑꯣꯒꯁꯇ ꯆꯍꯤ ꯑꯃ ꯐꯥꯔꯕꯒꯨꯝꯕꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯐꯥꯗꯣꯔꯦ ꯈꯤꯇꯪ ꯉꯥꯏ ꯑꯣꯀꯦ ꯑꯗꯒꯤ ꯑꯥꯗ ꯁꯔꯖꯔꯤ ꯇꯧꯕꯗꯣ ꯀꯌꯥꯝ ꯅꯥꯒꯦ ꯅꯥꯕ꯭ꯔꯥ ꯅꯥꯏ ꯃꯤꯅ ꯁꯨꯝ ꯈꯪꯅꯤꯡꯉꯤꯁꯦꯀꯣ ꯅꯥꯇꯣꯟꯕꯨ ꯁꯔꯖꯔꯤ ꯇꯧꯔꯗꯤ ꯅꯥꯒꯗ꯭ꯔꯥ ꯁꯤꯅꯦꯕ ꯍꯣꯏ ꯑꯗꯨ ꯅꯪꯒꯤ ꯑꯍꯥꯟꯕ ꯁꯔꯖꯔꯤ ꯇꯧꯕꯒꯤ ꯃꯇꯝꯒ ꯍꯧꯖꯤꯛ ꯑꯣꯄꯔꯦꯁꯟ ꯂꯣꯏꯕꯒꯤ ꯅꯍꯥꯟꯋꯥꯏꯒꯤ ꯁꯔꯖꯔꯤꯗꯨꯒꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯕꯒꯤ ꯍꯤꯂꯤꯡ ꯃꯇꯝꯒ ꯍꯟꯗꯛꯀꯤ ꯁꯔꯖꯔꯤ ꯇꯧꯕꯒ ꯍꯤꯂꯤꯡ ꯃꯇꯝꯒꯤ ꯈꯤꯇꯪ ꯍꯥꯏꯔꯛꯎꯅꯦ ꯄꯦꯟꯒꯤ ꯃꯇꯥꯡꯗ ꯄꯦꯟꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯍꯥꯏꯔꯛꯑꯒꯦꯕ ꯃꯃꯥꯡꯒꯤꯗ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯌꯥꯝ ꯃꯃꯥꯡꯒꯤꯗꯨꯗꯗꯤ ꯌꯥꯝꯅ ꯀꯨꯏꯕꯣꯏꯁꯨ ꯈꯟꯕꯗ ꯑꯩꯉꯣꯟꯗ ꯄꯨꯡ 3, 4, 5 ꯆꯪꯕꯣꯏꯁꯨ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯣꯏꯗꯣꯔꯕ ꯂꯣꯏꯗ꯭ꯔꯤꯕꯅ ꯂꯣꯏꯕ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯈꯤꯕꯗꯨꯁꯨ ꯑꯣꯏꯕꯀꯣ ꯃꯃꯥꯡꯒꯤꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤꯗꯨꯅ ꯃꯇꯨꯡꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯇ꯭ꯔꯣꯃꯥ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯩ ꯀꯤꯕ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯦꯕ ꯏꯁꯥꯁꯦ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯕ ꯅꯥꯕ ꯑꯣꯏꯈꯤꯕꯀꯣ ꯑꯗꯨꯒ ꯍꯣꯏ ꯄꯣꯝꯕ ꯈꯣꯠꯄꯁꯨ ꯌꯥꯝꯅ ꯄꯣꯝꯒꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩ ꯈꯪꯗꯦ ꯀꯩꯝꯇ ꯍꯣꯏ ꯑꯍꯥꯟꯕ ꯈꯔꯕꯨꯗꯤ ꯅꯥꯕ ꯈꯣꯠꯄ ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯩ ꯑꯦꯂꯔꯁꯨ ꯇꯧꯕ ꯌꯥꯎꯕꯅꯦꯕꯀꯣ ꯑꯦꯂꯔꯒꯤꯒꯗꯤ ꯑꯗꯨꯝ ꯇꯨꯝꯕ ꯂꯩꯈ꯭ꯔꯦ ꯑꯩ ꯁꯨꯡꯅꯥ ꯅꯥꯗꯦ ꯂꯣꯏꯁꯟꯕꯐꯥꯎ ꯈꯪꯍꯧꯗ꯭ꯔꯤꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩ ꯄꯣꯝꯕ ꯈꯣꯠꯄꯒꯤ ꯁ꯭ꯋꯦꯂꯤꯡ ꯑꯗꯨ ꯀꯩꯀꯥꯒꯤꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯨꯃꯥꯏꯅꯅꯦ ꯍꯣꯏ ꯂꯪꯒꯤ ꯃꯃꯤ ꯀꯩꯀꯥꯗꯨꯕꯨꯗꯤ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯩ ꯄꯣꯝꯕ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯀꯩꯝꯇ ꯃꯤ ꯃꯃꯥꯡ ꯊꯣꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯩꯝꯇ ꯍꯧꯖꯤꯛ ꯂꯪ ꯃꯃꯤ ꯀꯩꯝ ꯇꯧꯗ꯭ꯔꯦꯕ ꯎꯗ꯭ꯔꯦ ꯑꯝꯇ ꯌꯦꯡꯉꯣ ꯍꯣꯏ ꯉꯁꯥꯏ ꯂꯪ ꯃꯃꯤ ꯂꯪ ꯌꯥꯎꯔꯤꯀꯥꯟꯗ ꯍꯣꯏ ꯂꯪ ꯃꯥꯟꯕꯅꯦꯕ ꯌꯥꯎꯔꯤꯀꯥꯟꯗꯗꯤ ꯀꯩꯅꯣ ꯇꯧꯋꯤꯗ ꯂꯪ ꯌꯥꯎꯅꯕꯣꯛꯇ ꯏꯁꯥ ꯄꯣꯝꯕ ꯈꯣꯠꯄ ꯃꯤ ꯃꯥꯡ ꯊꯣꯛꯄ ꯏꯀꯥꯏꯕꯗꯣ ꯑꯗꯨ ꯀꯩꯝ ꯄꯣꯝꯗ꯭ꯔꯦꯕ ꯂꯩꯇ꯭ꯔꯦꯕ ꯑꯗꯨ ꯅꯍꯥꯟꯃꯨꯛ ꯁꯔꯖꯔꯤ ꯇꯧꯕꯗ ꯌꯥꯝ ꯄꯣꯝꯈꯤꯕ꯭ꯔꯣ ꯄꯣꯝꯃꯦ ꯑꯗꯨꯝ ꯀꯨꯏꯅ ꯃꯤꯠꯀꯁꯦ ꯍꯣꯏ ꯁꯥꯏ ꯀꯩꯀꯥ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯒ꯭ꯔꯤꯟꯒ ꯀꯩꯅꯣꯒ ꯀꯥꯈꯠꯄꯤ ꯀꯩꯀꯥ ꯇꯧꯕꯗꯣ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯄꯣꯝꯈꯤ ꯐꯅꯌꯥꯝ ꯀꯨꯏꯅ ꯑꯩ ꯃꯃꯥꯡꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯑꯣꯄꯟ ꯇꯧꯔ ꯍꯥꯞꯄꯤꯅ ꯍꯣꯏ ꯁꯤꯂꯤꯀꯣꯟꯗꯣ ꯍꯟꯗꯛꯀꯤꯅ ꯃꯅꯨꯡꯗꯤ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯍꯥꯞꯄꯤꯅ ꯍꯣꯏ ꯁꯤꯁꯤ ꯀꯩ ꯈꯜꯂꯤ ꯍꯣꯏ ꯀꯔꯝꯕꯅ ꯐꯩꯌꯦꯅ ꯈꯜꯂꯤ ꯅꯪ ꯃꯃꯥꯡꯒꯤꯗꯗꯤ ꯃꯃꯥꯡꯒꯤ ꯇꯧꯈꯤꯕꯩ ꯑꯩ ꯍꯧꯖꯤꯛꯁꯨ ꯗꯥꯔꯛ ꯂꯩꯔꯤꯕꯀꯣ ꯁꯤꯒꯤ ꯅꯥꯇꯣꯟ ꯑꯅꯤ ꯁꯤ ꯃꯌꯥꯏꯒꯤꯁꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯍꯣꯏ ꯀꯥꯏꯗ ꯇꯧꯈ꯭ꯔꯤꯅꯣ ꯃꯤꯅ ꯌꯦꯡꯕꯗꯗꯤ ꯀꯩꯝ ꯈꯪꯉꯔꯣꯏꯕ ꯏꯁꯥꯅꯕꯨꯗꯤ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦꯅ ꯈꯪꯖꯔꯁꯨꯀꯣ ꯁꯤ ꯔꯥꯏꯠ ꯁꯥꯏꯠꯀꯤ ꯁꯤ ꯃꯅꯨꯡꯒꯤꯁꯤꯗꯒꯤ ꯂꯦꯜꯂꯒ ꯏꯝꯄ꯭ꯂꯥꯟꯗꯣ ꯍꯥꯞꯄꯅꯤꯅ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯇꯧꯔꯛꯄ ꯃꯤꯗꯗꯤ ꯀꯩꯝꯇ ꯑꯗꯨꯒꯤ ꯗꯥꯔꯛ ꯅꯨꯡ ꯑꯗꯨꯗꯨ ꯑꯝꯇ ꯎꯕ ꯐꯪꯉꯔꯣꯏꯕ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯇꯧꯋꯦ ꯑꯗꯣ ꯀꯩꯝ ꯈꯪꯉꯔꯣꯏꯕ ꯍꯥꯏꯕꯗꯤ ꯁꯤꯗ ꯂꯦꯟꯕ ꯅꯠꯇ꯭ꯔꯕꯅꯤna ꯃꯅꯨꯡꯗꯩ ꯇꯧꯕꯅꯤꯅ ꯃꯅꯨꯡꯗꯗꯤ ꯀꯅꯥꯝꯇ ꯎꯔꯣꯏꯗꯅ ꯑꯗꯨ ꯁꯤꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦꯕ ꯎꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯅꯨꯡꯗ ꯅꯪꯒꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯁꯤꯗ ꯗꯥꯛ ꯈꯤꯇꯪ ꯎꯕꯁꯦ ꯗꯥꯛ ꯈꯤꯇꯪ ꯁꯥꯏꯅ ꯃꯨꯟꯅ ꯌꯦꯡꯕꯗ ꯎꯔꯁꯨ ꯍꯣꯏ ꯁꯥꯏꯅ ꯐ꯭ꯂꯦꯠ ꯑꯣꯏꯅ ꯆꯠꯄꯅꯤꯅ ꯃꯁꯤ ꯁꯦꯝꯗꯣꯛꯇ꯭ꯔꯦꯀꯣ ꯃꯤ ꯈꯔꯒꯤꯗꯤ ꯗꯥꯛꯁꯨ ꯎꯕ ꯃꯐꯝꯁꯤꯗ ꯀꯨꯠꯁꯟꯕ ꯂꯦꯚꯦꯜ ꯃꯥꯟꯅꯗꯕ ꯑꯗꯨꯗ ꯑꯗꯨꯝ ꯁꯦꯝꯗꯣꯛꯑꯦ ꯍꯣꯏ ꯑꯗꯨꯒ ꯅꯥꯇꯣꯟꯒꯤ ꯇꯤꯞꯀꯤ ꯄꯣꯖꯤꯁꯟꯁꯤꯁꯨ ꯍꯧꯖꯤꯛ ꯆꯨꯝꯃꯦꯅ ꯈꯜꯂꯦ ꯍꯥꯟꯅꯗꯤ ꯅꯪ ꯅꯥꯇꯣꯟ ꯇꯤꯞ ꯄꯣꯖꯤꯁꯟ ꯃꯈꯥꯗ ꯂꯥꯛꯄꯅꯦ ꯍꯣꯏ ꯃꯈꯥꯔꯣꯝꯗ ꯊꯤꯟꯗꯣꯔꯛꯑꯒ ꯍꯧꯖꯤꯛꯅ ꯅꯣꯔꯃꯦꯜ ꯇꯤꯞ ꯄꯣꯖꯤꯁꯟꯗ ꯂꯩꯔꯦ ꯑꯗꯨꯒ ꯄꯣꯝꯕꯁꯨ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯈꯪꯗꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯗꯣ ꯑꯩꯗꯣ ꯃꯁꯥꯒꯤ ꯅꯈꯥꯡ ꯌꯥꯎꯔꯛꯇꯕꯩ ꯋꯥꯡꯕꯁꯨ ꯄꯥꯝꯖꯕꯅꯤꯅ ꯈꯪꯗꯦ ꯇꯤꯞꯁꯨ ꯋꯥꯡꯉꯦ ꯅꯈꯥꯡꯁꯨ ꯌꯥꯎꯔꯦ ꯈꯪꯗꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯝ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯃꯥꯡꯒꯤ ꯁꯔꯖꯔꯤ ꯇꯧꯕꯗꯅꯦ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯅꯪꯅ ꯅꯥꯇꯣꯟ ꯁꯦꯝꯕꯒꯨꯝꯕꯁꯦ ꯀꯔꯝꯕ ꯗꯣꯛꯇꯔꯗ ꯁꯦꯝꯒꯗꯕꯅꯣ ꯑꯥꯏꯗꯤꯌꯥ ꯂꯩꯕ꯭ꯔꯥ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪ ꯍꯥꯔꯠ ꯅꯥꯔꯗꯤ ꯍꯥꯔꯠꯀꯤ ꯗꯣꯛꯇꯔ ꯆꯠꯀꯅꯤ ꯕ꯭ꯔꯦꯟꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯗꯤ ꯅ꯭ꯌꯨꯔꯣ ꯁꯔꯖꯟ ꯆꯠꯀꯅꯤ ꯑꯉꯥꯡ ꯄꯣꯛꯀꯅꯤ ꯀꯅꯥꯗ ꯆꯠꯀꯅꯤ ꯑꯗꯨꯒꯨꯝꯕꯩ ꯑꯥꯏꯗꯤꯌꯥꯁꯦ ꯌꯥꯝ ꯑꯉꯥꯡ ꯄꯣꯛꯀꯅꯤ ꯂꯩ ꯀꯅꯥ ꯆꯠꯀꯅꯤ ꯒꯥꯏꯅꯤ ꯒꯥꯏꯅꯤ ꯑꯣꯕꯁꯇꯦꯇꯤꯛꯁ ꯍꯣꯏ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯅꯥꯇꯣꯟ ꯁꯦꯝꯒꯅꯤꯗꯤ ꯁꯤꯒꯤ ꯗꯣꯛꯇꯔ ꯁꯥꯏꯟ ꯇꯧꯕ ꯕ꯭ꯔꯥꯟꯁ ꯑꯃ ꯂꯩ ꯈꯪꯕ꯭ꯔꯥ ꯑꯥꯏꯗꯤꯌꯥ ꯂꯩꯕ꯭ꯔꯥ ꯑꯩ ꯂꯩꯇꯕ꯭ꯔꯥ ꯑꯗꯨ ꯃꯔꯝꯗꯗꯤ ꯌꯥꯝ ꯀꯟꯅ ꯈꯪꯕ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯝ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯁꯦꯝꯃꯦ ꯍꯥꯏꯕ ꯁꯤꯒꯤꯗꯗꯤ ꯃꯐꯝꯗ ꯍꯣꯏ ꯑꯗꯨꯝ ꯁꯤꯗ ꯁꯦꯝꯖꯜꯂꯨꯔꯦꯕꯀꯣ ꯇꯧꯗꯧꯅꯤ ꯈꯣꯠꯇꯧꯅꯤ ꯌꯥꯝ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯑꯗꯨꯗꯤ ꯈꯪꯕ ꯑꯣꯏꯗꯦ ꯑꯣꯀꯦ ꯑꯩ ꯑꯣꯀꯦ ꯍꯥꯟꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯍꯥꯟꯕ ꯗꯣꯛꯇꯔꯗꯣ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯟ ꯑꯣꯏꯗꯦ ꯅꯪ ꯑꯗꯨ ꯑꯥꯏꯗꯤꯌꯥ ꯀꯩꯝ ꯀꯩꯝ ꯂꯩꯇꯦꯕꯀꯣ ꯂꯩꯇꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯒꯨꯝꯕ ꯐꯔꯦ ꯐꯔꯦ
Okay, thank you.